Arambai News Guwahati da Manipuri Pao tabiri basing boy han hanba da chingangbam sujrani na khurumjari hojing asigi samlapa mariba Pao sing lawirase ngasi Guwahati ki khana parada laiba veterinary college lampakta chami sing da sel gi mateng yenbagi thoram Union Finance Minister Nirmala Sitharaman na hawdokre chami beneficiary kharada khudakta check sina khibaga loidana punna chami lakh 9 muki bank account ta lupa lising ahum hapjinki Hanana lising mga pangkibaga loinana handaki lising ahum masiga tharaga punna lupa lising 9 chami sing na phangli numit tarani gi manungda chami singi khusuman hengat halagani hanasu mifam asida saruk yakiba minister Himanta Biswa Sarma na laukthokhi cha bagan gi manang nakpa college singda chami mahiroi singi cha da tara seat reserve thamgani hai kibaga loinana cha bagan area singda high school chamaga taramapan lingkhat pa haukhre lagliba me thadagi school singasi hangdoklagani su haiki Assam gi cha malem gi mafam khudingmakta yohandana Assam na maming chatlibasi Assam gi chami singnani hainasu minister asina thagatki Assam State ki Health Department ki server hack tobagi wathoka ma thorakre haukiba January gi tang 10 da nurse amadi technician na chingba lobagi parikha tawki adubu Assam gi mahairoi singda thabak pigani haina blackmail tawraduna sel lokthokhlamba Kames Pal Bihar Jharkhand gi Jamshedpur dagi phakre Bihar dagi information kaya lokthokuna candidate singi data huranduna candidate sing the phone tawduna mark ama ni watpadagi fail oire pass tawge harabadi sel piu haina phone da blackmail tawki amadi candidate ahum mari dagi su sel khomgatki online banking gi kuthang da sel lawrambadagi khangnarakuna phagatnarakibani hauzik makha tana masigi matangda thihumba chathaba hokre Guwahati Medical College Hospital da ngasi yamna nuwaitaba thokdoka ma thokre Neurology da DM Tauriba Chahi Nifum Doita Suriba Bihar Darbhanga dagi Lakhiba Dr. Rupesh Kejriwal Magna Tamliba GMC Hospital Asimakta da Laying Binaba Kana Laitabadagi Laikhitre Dr. Asi Guwahati gi Hati Gaung da accident thoktuna aruba phibam da GMCH da pukhalakhi adubu hospital asida pusilamdana mapandagi adumag GNRC private hospital da pukhi Kudong chadaba kharadagi amuka mung GMCH ta hanna purakpataki accident doctor asi kokta phibam thina sokpata natana makhong namasu tekhi asumna masamakna tamliba college asida puraklamlaga ming chalamdana amuk khudakta atopa private hospital amada pukhriba karigino aduga amuk halaklaga su laying binaba doctor leikide hariba sina karamnano ngakningai oiri Guwahati da Escort Bank employees singna dharna chathakre Ulubari gi Escort Bhavan da director bu question dana makhoina wakat khongjang changsinki chahi 15 tolop phangdana lakpagi pendaba awaba punamak ngasidi director gi mathakta wakat khongjang changsiliba singna haithakre Kasar Lakhipur Phulel Tolda Laiba Nongpok Ningtho Umanglai Ngaksel Lupki Chahi gi mifam ngarang lupki loisangda pangthokre Wangkhem Sarat Chandrana mifam mapu oiduna pangthokiba mifam asida Kangabam Santi Kumar S Biren Huirem Kalachan Laisram Tikendrajit N Biren na chingbana laifam sigi chakot thorangi matangda wafam kya thamki Mifam asida Wahingbam Vidya Sundarna President Laisram Nandababu na General Secretary amasung Wahingbam Binoyna Finance Secretary oiduna miyoi kulma thoina saba anoba thausil lup amasu semkhre Ngase Lomi Loop Assam amasung Binakandi Dairy Farmer Producer Organization na sinlangduna Care and Management of Common Diseases of Cattle and Poultry haiba hiramasida nomagi oiba training ama Binakandi block ki Puthikal khungangda leiba Lomi Loop ki office hall da pangthokre Haiba training asi Department of Veterinary and Animal Husbandry Government of Assam gi Dr. Sujay Chakrabarti amasung Dr. Jerry R. Joktena san yen amadi nganu da naba laina sing masidagi ngakthoknaba pambai sing amasung layengnaba hidak singi maramda kupna nainaduna takpi tambikhi Haiba training asida Henry Martin Institute Chennai gi maikaidagi su mating panglakhi Training asida Lakhipur Binakandi amasung Sonai block ki dairy amasung poultry farmers singna masamasagi farm da mayok nariba sen san yen amasung nganu gi laina laichat sing amasung masidagi ngakthoknaba pambai sing khangnanaba hotnakhi haina Lomi Loop Assam gi secretary oriba Asangbam Sopana khanghalakli Ngase Barak Museum and Library Bon Tarapur Kasar Assam gi taret suba mapu kumon thoram pangthokre Haurongbam Amrendrana Firal Chinkatuna Thoram Haudoklaba Matung Laikhidraba donor singbu ikai khumnaraduna makhoi gi mafamda mutum babato na luchingduna leisu katkhi
म्यूजियम की एग्जिबिशन तोंगान तोंगान गैलरी अनीदा नाउरेम चुनिलाल अमसुंग मिलाल की प्रेसिडेंट बीरेन हांगदोखी लाइपुबम उपेंद्र शर्मना मॉडरेटर होइखिबा खननिनबगी थौरमदा रिसर्च पर्सन होइना माखोनमनी मोंगसाबा डॉक्टर बेलारानी डॉक्टर एन.डी. होदाम्बा जी बिसेश्वर शर्मा अमदी युमनाम भूमेश्वर सिंहाना चे पाथोखी नुंगथेलगी अफोंग मिफमदा अमिनुल हक लस्कर डिप्यूटी स्पीकर आसाम असेंबलीना अथोइब मिथुंग के शरद कुमार चेयरमैन प्रोटोकॉल कमिटी बीजेपी मणिपुर प्रदेशना गेस्ट ऑफ ऑनर पद्मश्री थानिल सिंहा आलोक त्रिपाठी प्रोफेसर आसाम यूनिवर्सिटी सिलचर मनिंद्र कोनसम प्रोफेसर राजेंद्र ngaryambam मधुचंद्र अमसुंग नाउरेम ममताना गेस्टिंग ओइखी म्यूजियम असिगे चाखो थौरांगीदमक अथोइबा मिथुंग अमिनुल हक लस्करना लुपा लाख अनिगी चेक ओइना पिरमखी गेस्ट ऑफ ऑनर ओइखिबा के शरद कुमारनसु लुपा लिसिंग कुन कलमखी नुमिदांग वाइरम हाउरोंगबम बिमोलना मैरा चुखतुना नाटकी थौरम हौदोखी थौरम असिदा बराक तंपाकी अंगांगसिंगी पुंग इसई अमदी जगोईगी थौरम लोइनना मणिपुरगी सकनारबा आर्टिस्ट क्यानसु मियामगी पुनिंग सुमहतखी हाइना म्यूजियम असिगी फाउंडर कम डायरेक्टर ओरिबा हाउरोंगबम राजमनीना खंगहलकली ngase manipuri chanra aibi lup kasarna sin langduna manipur gi saknarabi aibi mk binodini gi marfudra mapan suba mapok kumon thoram amasung lubasigi taret suba chahi gi mapok thoram loidana sanamacha devi amasung ke saraswati devi gi ningsing thoram korirol sanglen lakhipur da pangthokre laikhidrabi saknarabi ahum gi saktamda leishu amadi mirakatuna ikai khumnaba utkhi लुप की प्रेसिडेंट सौबाम जयंती देवीना मिफम पुओइदुना चथखिबा नैना मिफमदा लखीपुर जिला परिषद जेडपीसी की मेंबर कबरब्रम ओंगबी अनिता देवीना अथोइबा मिथुंग ओइखी थौरम हौगलकपदा लुप की वाइस प्रेसिडेंट थोकचोम अंजना देवीना वाहौदोक अमसुंग थौबुरेन मोइरांगथेम सोविता देवीना अईबी अहुम की मरमदा वांगांखी थौरम असिदा अईबी निपाना मसा मसाना इबा सैरेंग अमदी वारी मचासिंग पाथोखी मथंग चहीगी थौरम लखीपुर की मनुंग चन्ना बिना कांदीदा पांगथोकपा हाइनसु वारेपनखी थौरम असिदा हंदकता प्रोफेसर सनातोंबी सिंहाबु मणिपुर यूनिवर्सिटी की वाइस चांसलर अदुगा मणिपुर कल्चरल यूनिवर्सिटी की वाइस चांसलर ओइना प्रोफेसर पी गुणचंद्रबु खलकपदा हराव नुंगाइबसु फोंदोखी थौरम असिदा सौबाम जयंती देवी अमसुंग मोइरांगथेम सोविता देवीबु अमुक्का हन्ना मथंग सिटना प्रेसिडेंट अमसुंग सेक्रेटरी खंदुना मियोई 13 ना साबा अनोबा बॉडी अमसु सेमखी ngasi nungthil panjel club khuno sorok ating bijari bamda inglising ani kunmathoi calendar ama release tawkhre calendar asi release tawraduna ahong sangbam surendra kumar advocate kam social worker jiri bamna hai club asigi mamangda leiriba chaurakna lam ekar amamuk chawba mafam asigi nakalda children park ama sananabagi dama club asigi president huirem ibomcha singhana pukhalakhiba wafambu manipur gi iningthau leisemba sana jawbda taksingani haina advocate asina phongdokhi लोइनना पाक असी इनिंगथौ लेसेंब सना जावगी मिंगदा थोनगनी हाइनसु क्लब असिगी प्रेसिडेंट एच इबोमसाना लाउथोखी मणिपुर लेंगा की वार अगेंस्ट ड्रग्स पु सौगतलदुना पोपी पामी सिंग्यांथतखिबा उक्रुल डिस्ट्रिक्ट की चिंगाई केंद्र की मनुंग चन लैबा पावी खुंदा लुपा लाख 10 की मना पीरगनी हाइना मणिपुर की सीएम एन बिरेनना ngasi लाउथोखरे सीएम सेक्रेटरीट पांथोखिबा पावगी मिफम अमदा पोपी पांबी सिंग यांथतपगी वीडियो क्लिपिंग सिंग उबदगी ngasi एग्रीकल्चर हॉर्टिकल्चर अमसुंग फिशरी डिपार्टमेंट की ऑफिसर सिंग थादुना पोपी पांबी सिंग यांथतखिबा मफम अदुदा करी करी थाबा याबगे हाइबदो येंगसिनबा हौख्रे हाइनसु सीएम ना फोंदोखी ओजासिंग दा 3 सुबह पे चना हनबगी दाबी तौरदुना डीएम कॉलेज ऑफ साइंस ब्लॉक दा फेगोक ताना चंगसिलकलिबा खोंजंग असि लेंगाकना ताबिद्रबदि कॉलेज सिंगी क्लास बॉयकॉट तौबगी खोंजंगसु चंगसिलगनी हाइना लुबसिगी सेक्रेटरी समरेंद्रना फोंदोरखरे खोंजंग चंगसिनबा नुमित निपानी सुरबा फावदा लेंगाकी माइकैदगी वाफम अमता खंगहलक्तना लैरिबासि लाइबक थीबनीसु हाइरक्ली धनमंजुरी यूनिवर्सिटी एंगेज स्टाफ एसोसिएशन ना चथरकपा सीज वर्क स्ट्राइक डीएम कॉलेज ऑफ आर्ट्स ngasichu चथखरे डीएमयू की मखाद लैरिबा क्लस्टर कॉलेज मंगादा नन टीचिंग स्टाफ ओइना एंगेज तौदुना वाना लेजरकलिबा मियोइसिंगबो काउथोक पिरमलगा अनोब स्टाफ लौगनी हाइरकलिबासि याबंगमलोय हाइनसु एसोसिएशन की प्रेसिडेंट नाउरेम रनिकांतना खंगहलकली
Passenger puba autosing diesel autosing amadi Tata Magic na loriba atongmalgi changasi miyamgi I chupani miyambu kham thengna wahanbagi thongni athuba matamda handokpiu haina Kanglei Indigenous Martial Arts and Cultural Society ki marks ki cherol amana haizarakli Transport Department na lebliba atongmalgi chang aduda atongmal lobiyu asugwangba changda atongmal hengatpagi maram chade hainasu cherol asina makhatana haizarakli Amzuna Sinlangduna Wildlife Sanctuary amadi wetland yengsinbagi chatharakiba khungchadasigi manungchana lengakna Wildlife Sanctuary lauthoknabagi warep lawkhraba Tamenglong District ki Tausem Sub Division gi manungchana leiba Jailat Pat ngasidi mutkhiba yabagi phibamda lakle Lam square kilometer kunma thoirom pak chawba umang amagi manungda leiba Jailat Pat asigi akoibada pat taret leiramba du yengsil howdabadagi hojikti pat taret khaktamak ngai hore haina amzugi khongchadasigi report amana khanghalakli ngasi Manipur gi CMN Birena Kangla Laifamlen manungda semgat sagatliba amadi nongpok thong sabagi thabak hakthenana jingsinkhre Imphal gi asengba saktam lam koiba singna yengba ngamjanaba chingmeirong cherau singda sagatliba mafam singsu CM masana chattuna yengsinkhre Tripura Board of Secondary Education na Madhyamik amasung Higher Secondary Examination Inglisingani kunmathoi gi exam schedule lauthokre Higher Secondary Parikhana Megi Tang Tarani Pandagi Horoga, Jungi Tang Taramatoida Loshingani. Secondary Habade, Madhyamik Parikhana Megi Tang Tarani Pandagi Horoga, Jungi Tang Marida Loshingani. Aduga Madrasa Alim Fazil Examination na Jungi Tang Taramapanda Loigani. Kumsi Chahigi Parikhada Class 10 dana Mahiroi Lising Yankaimuk, Aduga Class 12 ki Parikhadana Mahiroi Lising Kuntramukna Parikha Thagani Haidi. Lebagasi Prime Minister Narendra Modi Chayol Ahumgi Manungda Anirak Suboina Hayeng Bengal da Chatkadori Kongchadasida Haldia da Lupa Crore Lising Mariga Chatretki Project Sing Lebagasi Miamgi Mafamda Kathokani Loinana Haldia da Anisuba Catalytic Dewaxing Unit Amasung IOC gi Haldia Refinery da Urep Uyung Tamlagani Lupa Crore Lising Aniga Chamri Changna Sakiba Kilometer Chahumga Niputaret Sangba Dovi Durgapur Natural Gas Pipeline su Miam da Kathoklamgani Prime Minister gi khongchadasi project sing asiga mari leinabadagi hena West Bengal gi mikhaldana hena mityeng thami su hainari Ministry of Education gi Samagra Shiksha gi makhada senthang pithaduna sakhiba residential school sing amasung hostel sing Netaji Subhash Chandra Bose Residential School natraga hostel haina thonbagi warep ministry na lawkhre January ki tang kuntaruk Republic Day protest adugi matung khwaidigi chawba longmi singi ihoina ngasi lebaga sigi state amasung national highway singda pung ahum gi chakaban tawkhre Punjab Haryana amasung Karnataka da bangi mami chawna takibaga loinana Bengaluru amadi Hyderabad highway sing thingzinki NCP amasung Congress na banasibu sogalakhi Bharat Kisan Union gi luchingba Rakesh Tikaitna Delhi UP amasung Uttarakhand de chakaban Leiroi Haikibaga Loinana, Kongzanga Sigi target T, Laglibu October Gitang, Anifauba, Delhi border da protest leptana, Jangsinba Sine. Farm law sing Handoktriba Fauba, border Tadokloi, Hairakre. Tobagidi, Delhi da security force lising Yankai Tamzindana, Longmi Sing, Delhi Ngamkai Manungda, Janglaktanaba, Lengakna, Angamba Takta Jackson Torangsu, Lokat Kre. Ngasi Bengal dadi rally gi lani TMC gi bike rally amasung BJP gi ratha rally gi marakta muknabagi lani BJP gi ratha yatra horomdai pungmari fawba Mamta Banerjee lengakna rally gi ayaba pikhide adubu mamai thangdadi pikhi Navadip da chatkhiba ratha yatra se saru yakiba BJP gi National President JP Nadana Mamta di detector ne Bengal gi ma amasung matibu ikaiba pi haikhi BJP worker lising kayana singna bagaloinana chatkiba ratha yatra sibo Bengal Parivartan Yatra haina lamtharaduna CM oibagi mamtagi matam loire haina so nadana lauthokhi Aroi badanga sigi tentak pamroi ba pau khara US Indian Army drill lagliba February gi tang nipandagina kunmathoi phauba Rajasthan da pangthoklagani lebaga sigi Prime Minister Narendra Modi hayeng Assam amsung Bengal da chatkadori UN na lengaga amasung lomi animakta wakhal phadanaba hairakre Hojik phawbada India na miyoi crore kun hena COVID test tawkhre miyoi lakh 85 da COVID vaccine kapkhre India gi masana sajaba COVID vaccine leinanaba lebak kunmanga queue da leire
Hayeng Assam gi Dhekia Zuli the Prime Minister Lakadoriba Sigi Sem Saraduna Gate Chama Panba Amasung Parking Site Kunmanga Laiba Myoy Lak Manga Tinba Yaba Achoba Pandal Ama Sem Saba Loikre. Ku Taukiba Myanmar Army na Myanmar da Twitter Amasung Instagram sing Tingzin Kre. Amadi Russia gi Rebel Luching ba Navalny Chahi Ahumgi Padok Pi ki Bagaloina Maki supporters singi Matakta Lengak na Action Lokat Pa Hokre. Adubu US, Britain, Amadi France na Chingbalay Boxing na Navalny bo Kudakta Tadok Nabagi Dabi Torakre. Ngasi na di Arambai News Guwahati da Manipuri Pao Sandok Chaba Matang Saloisin Zabagaloina na Tabi Basingbo Makasohana Kurumjari.